ꯃꯐꯝꯁꯦ ꯏꯪꯅ ꯐꯖꯗ꯭ꯔꯅꯦ? ꯌꯥꯝ ꯐꯖꯩ. ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯝ ꯈꯜꯂꯤꯁꯦ? ꯆꯤꯡꯌꯥꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ? ꯏꯪꯅ ꯅꯦꯜ ꯈꯣꯡꯕꯁꯨ ꯇꯥꯗꯕ. ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯁꯦ. ꯑꯁꯨꯝ ꯇꯧꯗꯅ ꯏꯕꯥꯅꯤ ꯂꯣꯏꯅꯔꯛꯄꯁꯨ ꯃꯇꯝ ꯀꯨꯏꯔꯦꯀꯣ. ꯈꯪꯍꯧꯗꯦ. ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯅ ꯂꯥꯛꯄ ꯄꯨꯟꯁꯤꯁꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯦ. ꯏꯁ, ꯋꯥꯔꯤꯗꯤꯕ ꯅꯪꯁꯨ. ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯏꯁꯤꯗꯤ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯔꯝꯂꯦ. ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩ. ꯑꯇꯣꯞꯄ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜꯒ ꯈꯟꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ. ꯑꯁꯦꯡꯕ? ꯅꯨꯡꯁꯤꯕꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯌꯥꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯅ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯎꯠꯂꯝꯒꯗꯕꯅꯤ. ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯦ ꯅꯤꯡꯉꯣꯜ ꯊꯃꯣꯏꯁꯦ. ꯀꯣꯔꯧ ꯃꯥꯅ ꯆꯪꯂꯝꯗꯥꯏꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯌꯩꯔꯤꯁꯦ ꯐꯖꯗ꯭ꯔꯥ? ꯐꯖꯩ. ꯐꯖꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤꯗ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤ ꯁꯛꯇꯝꯁꯨ ꯎꯔꯦ. ꯑꯁ, ꯋꯥꯔꯤꯗꯤ ꯅꯪꯁꯨ. ꯋꯥꯔꯤ ꯅꯠꯇꯦꯗ. ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ, ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯔꯤ ꯌꯥꯎꯈꯤꯒꯦ? ꯍꯥꯏꯌꯨ. ꯅꯪ ꯑꯩꯈꯣꯏꯗ ꯀꯔꯝ ꯀꯥꯟ ꯆꯠꯁꯦ ꯍꯥꯏꯅꯣ? ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ. ꯅꯪꯒꯤ ꯑꯣꯏꯔꯗꯕ ꯑꯩꯁꯦ ꯀꯩꯒꯤꯅꯣꯕ ꯑꯗꯨꯛ ꯉꯥꯏꯉꯝꯗ꯭ꯔꯤꯗꯨꯕꯣ? ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯊꯝꯅꯤꯡꯉꯛꯏꯅꯦ. ꯅꯪꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯅꯤꯡꯉꯛꯑꯕ. ꯑꯁ, ꯅꯪꯁꯤꯗꯤ. ꯏꯁꯥ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯑꯝꯇ ꯍꯣꯠꯅꯈꯤꯁꯦ. ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯕ. ꯑꯩꯁꯨ ꯈꯪꯉꯦꯕ. ꯑꯗꯣ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯌꯥꯎꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯃꯨꯛ ꯃꯤꯄꯥꯏꯕ ꯐꯥꯎꯔꯛꯏ. ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ. ꯂꯦꯞꯀꯗꯕ ꯑꯩꯅ ꯂꯦꯞꯂꯤꯁꯤꯗꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯑꯃꯗꯤ ꯁꯥꯒꯣꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩ. ꯀꯔꯤꯅꯣ ꯂꯩꯔꯤꯕꯣ? ꯑꯩꯅ ꯈꯪꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯪꯒꯦ. ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕꯁꯤꯗ ꯀꯥꯏꯅꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ. ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯃꯇꯨꯡ ꯍꯥꯏꯒꯅꯨ. ꯅꯪ ꯌꯥꯎꯗꯅ ꯏꯗꯣꯝ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩ. ꯍꯥꯏꯅꯕ ꯂꯩ, ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯦ ꯍꯌꯦꯡ ꯀꯧꯕ ꯃꯥꯅ ꯂꯥꯛꯄꯗ ꯀꯥꯏꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ. ꯑꯁ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯁꯦ ꯂꯥꯛꯑꯒ ꯏꯃꯣꯁꯅꯦꯜ ꯑꯃꯨꯛ ꯑꯣꯏꯗꯧꯔꯦ ꯇꯧꯔꯤꯁꯦ. ꯅꯪꯁꯤꯗꯤ. ꯊꯦꯡꯖꯤꯜꯂꯛꯑꯦ, ꯍꯟꯅꯕ ꯇꯧꯔꯁꯦ. ꯍꯜꯂꯁꯦ ꯍꯥꯏꯔꯣ? ꯐꯔꯦ ꯐꯔꯦ, ꯆꯠꯂꯁꯤ. ꯑꯗꯣ ꯅꯪ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨ. ꯅꯪꯒꯤꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ. ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯗꯣꯔꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯃꯃꯤꯅꯤ. ꯑꯁ, ꯋꯥꯈꯜꯁꯦ ꯏꯅꯧ ꯅꯧꯔꯤꯗ. ꯍꯣ, ꯅꯧꯔꯤꯉꯩꯗꯅꯦ ꯌꯨꯝꯗ ꯍꯟꯕ ꯀꯥꯎꯔꯅꯤ. ꯆꯠꯍꯧꯔꯁꯤ.